थौरम ताबिरम लिबसिंग संगाई क्विजना मसिगी समंगा यांखै तरेत सुब तांकक लोइनना अमुका हन्ना तरामना ओक्सरी खुरुमजरी ngasi asi saliba tha me tha asigi ahanba nongmaijingni panjariba gi maramdi mamangi tha haibadi april tha gi lucky winner kanana oikre haiba tangkaksida laukthokjagadoribani ahanbasi lucky winner kanana oire haiba laukthokjadringai mamangi tangkak sangai quiz samnga yankhai taruk subada hangjakiba wahangsing paukhumga loinana mathang amuktang ningsing minasi asumba paukhum thabirakhiba mioising su kana kanano haiba thamjarake aduga tangkaksiga wahangsing hangjaraba matung lelongchajing mairen khongda leiba leisangthem vision carpentry works ki proprietor leisangthem vision sponsor toba prize phanglagadaba mioi adu aroiba sarukta laukthokjage Mamangi tangkak sangai quiz samnga yankhai taruk subada ahan boina hangjakiba wahang adudi Utra mamangda sahib manga hatkhi makhoi manga khwairambanda phumlaba matung leibak miyam houduna konthaujam yumpham da leiba banglo sumai thadokhi wahangdi hatkhiba sahib manga adu kana kanano wahang sigi asumba paukhum haijarake mioi sing adudi Assam gi chief commissioner Mr JW Quinton ani subada 42nd Gurkha regiment ki lieutenant colonel Skin ahum subada chief commissioner gi assistant secretary Mr Cousins mari subada 43rd Gurkha regiment ki lieutenant Simpson amasung manga subada political agent Mr Grimwood hariba mioi sing asini ani suboina hangjakiba wahang aduna audio question ni ahan boina sangai quiz ta sangyeng tawjakiba adugumba wahang ama khakni hawjiksu konjel adu matek amatang amuktang taminase I do not know what is the intention of the mover of the resolution, but I take it that it is a sort of, after this resolution is passed, it will act as a sort of a directive to the Constituent Assembly to frame the Constitution in terms of paragraph 3 of the resolution. ahan boina sangai quiz ta sangyeng tawjaba audio question adugi konjel adu taminakre hangjakiba wahang adu hairiba konjel asi kanagino haiba identify tawra u haina hangjakibani wahang asigi asumba paukhum haijarake hawjik taminakiba konjel adu Dr Bhimrao Ambedkar gi konjel ni hairiba space asi mahakna Constituent Assembly da lising amaga samapan nifuga taruki December 18 ta pikhiba adugumba space amakhakni Mamangi tangkakta hangjakiba wahangsing paukhumga loinana ningsing minakre kana asumba paukhum thabirakhi haibadu amuk yang minarasi wahangsing asigi da maikoda paukhum thabiraktuna saruk yabikhiba si punna mioi marifutara tarukni Mokhoigi maraktagi ahan basi wahang animaki paukhum sumna thabirakhiba mioi sing thamjarake Kwakaithal Moirangpure laikai dagi apunba oinam Wangoi Wahengbam laikai dagi Arvin Wangkhai mayum Thaubal Moijing dagi Nurul Islam Tinungai Awang laikai dagi Idangmayum Devdas Sharma Kundrakpa Makha laikai dagi Lokita Saugaijam Irong se sabadagi Anas Bogi Kaksing Lai Thagoi lakai dagi Jiban Khetri amasung Rodrick Khetri Kuangbanandaibam laikai dagi Yumnam Lonin Mangang amasung Thoksom Dollar Sen Sagolbal Moirang Hanuba Makha laikai dagi Lakshmi Khoirom Thaubal Moijing Awang Mamang laikai dagi Muhammad Hassan Sana MM Kairau Bitra Makha laikai dagi Taurem Yaifavi amasung Taurem Yaifava Singjamai Wangma Khetri laikai dagi Sanjay Khetri Mayum Sekta Makha laikai dagi Bijen Kumar Fizam Kongjong Khebasing dagi Mutum Malem Nganba Singjamai Wangma Khetri laikai Mongkhang Lambi Imphal East dagi Nongmai Kapam Tejendro Singh Hiyangthang Mamang laikai dagi ahan boina saruk yabirakpani Panthoi Heisnam Sangai Kuista taramna oksari leptana saruk yabirao Porompat Thawan Thaba laikai dagi Wahengbam Belona Sanu Mathang sisu Porompat Thawan Thaba laikai dagi ni Wahengbam Nonibla Sanu Friendship Educational Academy Kurai dagi Lanchen Bisanu Angomjam Bam Haubam Marakai Sam laikai dagi Khaidem Hemochandra Singh Teksam Mamang laikai dagi Sonali Thongram Haubam Marakai Sam laikai dagi Khaidem Ras Lakshmi amasung Khaidem Vidya Lakshmi Loitang Kunau Maning laikai dagi Maibam Yohen Bamaitai Wangkai Ayangpali dagi Songtham Strait Kuangba Makha Nandaibam laikai Songabi dagi Seram Mahesh Tolen Kun Kasar dagi Maitan Kaisang Bam Bhupen Elias Mairak Khuman Hiyangthang Mamang laikai dagi Moirangthem Nitish Kumar amadi Moirangthem Sonika Yaripok Bishnu Naha Awang laikai dagi Thangjam Vijaya Devi Singa Makha Maisnam laikai dagi M Buddha Singh Sambai Makha laikai Imphal East dagi Maibam Nilando Singh Langjing Asoba Makha laikai dagi Tongbram Jibon Singh Sangai Kuista amukahna taramna oksari Kwakaithal Moirangpurel dagi Surjit Oinam Mayang Imphal Haigum Yangbi dagi Ningthem Ningthaujam Kaksing Turel Wangma Ningthaupareng dagi Ganguli Moirangthem Thaubal Moijing dagi Sakina Tahazif Mathang sisu Thaubal Moijing dagi ni Imran Hassan Kaksing Sumak laikai dagi Khetrimayum Joy Kumar Singh Singjamai Thongam laikai Top Lerak dagi Rupal Moirangthem Wangbal Lamboi Thong dagi
Mayang Bomnau Elias John Meitei Khabam Lamkhaidagi Tenzam Herojit Hangang Mayai Lekaidagi Pinky Toksom Amasung Nongmaibung Sakpram Leraktagi Arvin Asom Hairiba Mioising Asina Wang Animaki Paukum Sumna Tabirakiba Mioising Aduni Ahanba Wahangi Paukum Tamak Sumna Tabirakiba Mioisingna Lairik Yang Bam Makha Lekaidagi Nong Tombam Singlem Baluang Amasung Haripriya Nong Tombam Sangangai Makha Lekaidagi Naurem Merina Ahan Boina Sangai Quista Saruk Yabirakpani Taramna Oksari Sagolban Teradagi Somendro Oinam Sagolban Khamnam Leraktagi Asmala Amasung Rosni Luang Sangbam Awang Lekaidagi Tongbram Sunita Devi Sangai Quista Ahan Boina Saruk Yabirakpani Taramna Oksari Hairok Bazardagi Langbam Santos Komnau Awang Lekaidagi Jiten Tongbram Yairipok Top Makha Leraktagi Kangjam Nimai Singh Hairiba Mioy Sisu Ahan Boina Sangai Quista Saruk Yabirakpani Kangjam Nimai Sangai Quista Taramna Oksari Leptana Saruk Yabirau Ningom Thongjaudagi Waikhom Rajen Mathang se Leifam di Hapiraktre Ahan Boina Saruk Yabirakpani Ghana Angomsa Sangai Quista Taramna Oksari Madi Mathang Soidana Saruk Yabirau Amadi Leifam su Soidana Hapirakani Habagi Thajaba Thamjari Mathang de Saint Xavier Higher Secondary School Thangmai Bandagi Ras Mayang Lambam Amasung Ria Mayang Lambam Kwantha Khabam Makha Lekaidagi Thokdam Imo Sau Singh Northeastern English School Moirang Kampu Sajeptagi Alice Lokrakpam Porompat Chuthektagi Ranveer KP School dagi Fizam Sara Amasung Loibi Kongba Khunau Standard College Manaktagi Khetrimayum Premjit Singh Singjamai Sapam Lekaidagi Amarjit Sapam Irengban Mayai Lekaidagi Isan Senjam Kairak Tomal Makhongdagi Roman Maitai Yaripok Chandrakhongdagi Wangjam Rita Khundrakpamdagi Loyumba Angomsa Mathang Sisu Ahan Boina Saruk Yabirakpani Leifam de Hapiraktre Kangjam Devia Sangai Quista Leptana Saruk Yabirau Amadi Mathang Sungsai Soidana Leifam Hapiraknaba Haijari Sainik School Imphal dagi Richard Mutum Kairau Bitra Makha Lokrakpam Lekaidagi Lokrakpam Subol TG Higher Secondary School dagi Ningthaujam Marsika Devi Pari Imom Khwai Sindam Sang Pangaida Tamliba Ningthaujam Mananda Singh Koktruk Maning Lekaidagi Philip Mangang Don Bosco High School Fayeng dagi Ningthaujam Eliza Fayeng Kharang Khunau dagi Ningthaujam Ingosa Sakfa Kerak Panthoibi Lampak dagi Sylvia Sanu Kerak Mayai Lekaidagi Thongram Nongpongan Bamasung Brojendro Maitai Sagolban Khamnam Leraktagi Mitlaubi Hairiba Mioising Asina Ahanba Wahangi Paukum Tamak Sumna Thabirakiba Mioising Aduni Anisuba Wahangi Paukum Tamak Sumna Thabirakpa Mioising di Yaudre Haujik Tangkaksigi Habidi Sangai Quiz Sangai Yang Kaitaret Subagi Wahang Sing Mathang Hangjarak Lage Ahanba Wahangda Manga Suba National Games Kanana Inaugurate Taukibage Hairiba National Games Adugi Meira Sukhat Kiba Mioi Adu Kanano Sukhat Nabagi Damak Mathang Meira Adu Final Stage the Tours Relate Taukiba Mioi Sing Aduna Kanano Kanana Saruk Yagadoriba Sanaroi Lising Taret Henbagi Wasak Laukibage Amasung Services ki Flag Fai Kiba Mioi Duna Kanano Wahang Amukana Ningsing Jari Manga Suba National Games Kanana Inaugurate Taukibage Hairiba National Games Adugi Meira Sukhat Kiba Mioi Adu Kanano Sukhat Nabagi Damak Mathang Meira Adu Final Stage the Tours Relate Taukiba Mioi Sing Duna Kanano Kanana Saruk Yagadoriba Sanaroi Lising Taret Henbagi Wasak Laukibage Amasung Services ki Flag Fai Kiba Mioi Duna Kanano Anisuba Wahangda Megi Tang Amasi International Workers Day Amasung May Day Haina Observe Tawi Karigi Pangthok Libano Bharata Labor Day Ihan Hana Kadaida Kanana Pangthok Kibage May Ama Asi International Workers Day Amasung May Day Haina Observe Tawi Karigi Pangthok Libano Bharata Labor Day Ihan Hana Kadaida Kanana Pangthok Kibage Hangjariba Wahang Sing Asigi Paukum Lakliba Megi Tang Nipan Pawagi Manungda Ikoigi Kutta Yohanbirao Paukum Thabiraknaba Pambaisi email gi Kuthangda Thabirakpa Ama Natragana Facebook Messenger gi Kuthangda inbox Taubirakpa Ama Pambayani Asigi Matengna Thabirao email da Thabirake Hairagana Ikoigi email ID sangaiquiz@gmail.com Hairiba Sida mail Taubirao Facebook Messenger gi Kuthangda inbox Taubirake Hairagana Ikoigi Facebook page All India Radio Imphal Sida Taubirao Mathang Sidi Sangai Quiz Tari Basing Maru Oina Sangai Quiz ta Paukum Thabiduna Leptana Saruk Yari Basingna Khwaidagi Khorang na ngaiba adugumba mikup aduni Mamang Tha Haibadi April Thagi Oina Tangka Khudingmakta Sangai Quiz Saruk Yakhiba Amadi Wahang Amadagi Tadana Sumba Mioi Singi Marakta Lottery Ochaduna Khanjaba Lucky Winner Aduni Hojik Laukthoksagadori Basi Hairiba Lucky Winner Oiraba Misak Asina Lilong Sajing Maren Kongda Leiba Laisangthem Vision Carpentry Works ki proprietor Laisangthem Business sponsor Tauba prize Phangadori Bani Hairiba Mioi Adu Hojik Laukthoksarak Lage Mioi Adudi Atai Kana Sunate Imphal East Sambai Makha Laikai Dagi Maibam Nilando Singh Congratulations Nilando Mamangi Haibadi Mars Thagi Lucky Winner gi su ekoi sponsor prize Pizadri Hojik lockdown na singba laikhiba COVID-19 gi sigumba pandemic asi leibana maram oiraga maram asina April Thagi Lucky Winner oiraba
माइबम निलांदोगिसु हौजिमकी ओइनदि स्पॉन्सर प्राइस असे अखोई पीनबगी खुदोंचाबा अदु लेजद्री अदुना संगाई क्विज की तांकक अमद सुंगसोई सोइदना मार्च थागी लकी विनर वांगजम रिता अमसुंग संबै मखा लेकाइदगी माइबम निलांदो एप्रिल थागी ओइना लकी विनर ओइरबा म्युइसिंग असिगी प्राइस करी नुमित्ता पीगदगे हाइबदु सुंगसोई सोइदना लाउथोकसरकनी मतम गाइमिनसी हाइरिबा मतम अदु यौद्रि फावबदी अखोई इसा इसामक हौजिक लॉकडाउन की रूल न सिंगबसिंग असि खरा ngakna चटपा अदुगा मणिपुर पुंबसी ग्रीन जोन द लैबनिना करिगुंबा कोमथोकप मयाम अमा लागासु इसा इसाना पर्सनल हाइजीन न सिंगबसिंग असि ngakna चटले हाइरगा हाइरिबा लैना असि मखाताना मणिपुर द संदोरक्तनबा ग्रीन जोन अदुमक ओइनबगिदमक अखोई खुदिंगमकी थौदांग यामिनखिसि हाइबा वाफमसि थमजरी ngasi oinadi sangai quiz tabiram libasing amadi pokum thabirakuna saruk yabikiba thoram mapung phan bikiba pumna makpu thagat sabaga loinana amuka hana khurumjari